Mayambu Amazing Bible Prophecy Ministry in Manipuri na taramna oksari asi aina paikachagrupa topic asidi mamangda naina kraba Christmas asigi maramdani akoi naina kre ngasina mamangda December gi kunmanga da Prabhu Jesu Christ pokhide habigi maramda ikoina Bible degi naina kre ngasina amuk Christmas asigi hourakpham the origin of Christmas part 1 adu ikoina naina gani adu mathangi part 2 da ikoina loikini sinausin asi yamru oi koi Bible gi matin da sat kyar gati ikoi masi Bible degi akoi thidominasi ahan bada ikoi shora prathana tokse Sagamalem Prithibi bu semliba ingam ngamba dharma semba asuki matik minungsi sauba ipa ishor na pu haningai letana thagasari ipa ikoina matau kharamna ikoina Prabhu Jesu Christ gi pokwa Prithibi the Christmas observation tobase masiga seng bhot phum khadai gi lorokpano haibasigi ahan basaru naina gadori pa ishor na khangibdune aha krishu haiba haija singjaba nasade ipa adumapuna ki asumbodo ekhoigi isnau singda oja guru singda adugi asumbodo ina share tawjaning bani aduna nahangna thawai asemboduna egi kokta egi thamoida egi chinda thongbiduna ngangbiu amasung aina ngamu khudamon haki aningbodu hanbiu tagadra pung khudamon susu naki thawai asembusina chingbiduna haiba asumbaje phajana khangdu pungamanbiu Prabhu Jesu Christ gi mingda kuramjari amen aikoina Christmas asigi hourakpham kadai degi lakhibano haibse aikoina hana aikoina Bible degi yengsi masigi wari ase aikoina Bible da Genesis 10 da phangba Nimrod hairiba nupa do madudagi aikoina masi lakhibani aduna false worship puding ase mapam asidagi lakhibani haibse aikoina yengse kana Bible da aikoina paminase Genesis 10 gi 8 to 11 da aikoi pasai Kus begat Nimrod. Kusna masanupa Nimrod phangjaki. He began to be a mighty one in the earth. Mahak Prithivida asuki mati mapangan kanba misak ama oikhirami oiba hukirami. Verse 9. He was a mighty hunter before the Lord. Mapu ibungogi mamangda mahak se kwaidagi ikam ganba sadanba mi ama oikhirami. Wherefore maramaduna it is said asumna haiki even as Nimrod the mighty hunter before the Lord Ishor mapu ibungo Ishor gi mamangda kwaidagi pangal kalaba sadanba Nimrod kumna Nimrod ni haina asumna hai and the beginning of his kingdom was Babel aduga mahaki ningtholebaki ahuba ase Babel ni and Iraq Akkad and Kalne in the land of Sinai lamda asmaina Babel hogre adugi mathang Iraq and Akkad amasung Kalne hariba magi ningtholeba ase mathang santoki aduna prithibida khwaidigi ahanba ningtholeba singatkiba ningthau oina pankiba misak hairagadi kanabu khangnai haiba matanda Nimrod asibu khangnai aduna mahakase asoki mati mapangan kale asoki mati mahakse sadan ba haibadi mi tanba aduna mahaki makhada ningtho werabnina mahana prithibida leideba khudimma ase mahaki makhada khudum chanduna thamba pame sinawsa asmai toduna mipung khudimungna mahaktu yamna kina hangoina chanarami haina sida Bible da pale asmai toduna mahakse asiki matik kibaduna maram oidana mahagna mising ase asina mahaku khurumba hawanki adamaina mapangan kalingai gi matam asida mahak ikhang khangaudna mahak sikhirami sinausa adamaina siba matamda kari tauge haiba matamda mahak kinupi ki mamingna Semiramis korme adu haiba Semiramis mabu ikai khumna ningai gi tamam misna mapu thaja ningai gi tamam matamda lairiba sagi Nimrod sasan tawdimba lairiba mising adu da mahangna hajarami Aisilami madudi kedoba Nimrod ase mahak sikrabina huji mahaki thawaina numit oina onduna ngali atiada ngali aduna ikoi gi darkali bu khudimokto mahangna pibi hai aduna aduga amuk sumangna hai heng mahakna sigraba matungda mahakna koina mun koina tha gi lairembi se asmai tawduna onduna laigini ana
asmaina thajadana lairami isnausa asmai lairame adubu hairiba matamda Semiramis hairiba nupi asidi asuki mating mahakse lamsa sajata oktabi nupini adumai tawdana mahana matam asida mironduna mahaki masanupa ama pokhi madugi maming ekoina Tamas korami hairiba Tamas ekoran Bible de chu parakani hairiba Tamas ase numitki masanupa haina mahana khalami asmai tawdana Tamas pokwa asibu mahana numitki masanupa Nimrod to amuk halae haina asmaina thajrami asmai tawdana Nimrod hairibase masidagi hairiba Nimrod sina koina numitki ishor sun god haibase orami adudagi mahak sibu kari haina khane ekona Bible ladi mase Baal ekona Baal haiba line mutri do madubu oina khane Baal khuramba haibase Nimrod khurumbani numit khurambani aduga mahak numi Semiramis sina koina moon ore moon goddess ore madudagi mahak maming je Astoret haina khane aduga Queen of Heaven haina khane tongan tongan ba lamlang gi matung na mahak maming je asmaina onduna ko masigi symbol ase asmaina la masigi maramdana koina fajana hena khange hai taragadi sinawsing aikoina Reverend Alexander Hislop haidiba nupa asina iramba lairi to Babylons haidiba lairi ase na koina Google degi koina download tawraga pabe yai odo na koina download tawraga masi fajana pabiu haidiba asida prithibida laiba numit khuramba aduga false religion mayam ase kadai degi hore haiba matamda masidagi Babel haidibadi Babylon asidagi haurakibne habsina koina khangani masine na gani snausa aikoina amu madugi Nimrod lairinge matamda Genesis 11:1 to 8 aita aikoina paba taragadi makoina Sinara ibn lamsida makoina Tower of Babel achoba koina chekna koina sarga atya yoba adugumba tower ama makoina semna holarami adubu mamai thangda isona makoigi lon khaidoktuna madudagi tonga mafamda misingge sai thokibani smaina isnausang makoina sai thokraba matungda masi koina ising isaugi matungdani sai thokraba matamda makoina hana khuramba numit khuramba Nimrod khurambagi makoigi laising ase prithibigi tonga ba mi tagi mafam asida asmaina tawra sandokibani ayamba mising asina ikoina Canaanites haina koina khangnariba Canaan laiba madugi chatsing aso madun loina kurumbagi sanabi ase lairami aikoina mu Bible de yengsi Jobs ki matamda Jobs ki mata Abraham amsung Job ase makoi matam amta da hingminarambani makoi matamda numit kuramba ase masigi sanabi ase aikoina lairami masi aikoina paminasi isnausa Job 31 da aikoina masigi maramda aikoina phangbang ngani Job 31 gi 26 to 28 ta aikoina paminasi masidam Job na naraba matung da maki marup sing adu da Job na haibani ko sida hai if I beheld the sun when it shine numit thopu matam da aina yengkhiba tarabadi all the moon walking in brightness adu na thana mangan piduna mana nganduna atyada sapha matam da aina masi yengba taragadi yenglamba taragadi and my heart had sinned sacredly and my heart had been sacredly enticed agi thamoise ona masibu yengjaba numit tha asibu yengjabagi do adumaina ibu pamanba ko enticed to viramba taragadi or my mouth had kissed my hand aduga aigi chinna aigi khutching ache kiss tawba taram labadi haiko this also were an iniquity to be punished by the judge masi kaidoba bichar pati duna pigadaba dugumba dandi oiba dugumba pa aduni for I should have denied God that is above aduga aina atyada mathakta ko ishor ama lei habse aina yadam loi habni masina habdi karina taido hadi jobna numit tha se khurumde mana phungi basena je numit tha khurumbagi ishona yadaba thabak tawbudagi khurumba natte Nimrod khurumbagi aduga Semiramis khurumbagi natte habsini aduna masina takpudi Abraham ge matamda Canaan matamda laiba mising asina kaido Persia haibni ko mukhoina laibe Persia khona urgilam haiba mafamsing asida numit khurumbagi sanabi ase adum lairami masi kadai digi horoknaba Nimrod gi Bible degi Babylon degi masi mathang sandorokpani habse ekhoina Bible da mayek sengna aduga amu ekhoina yengsi ekhoina
kana Joshua na zuko magi bidai piram dai gi matamda asumna haibirami Joshua 24:15 ikoi pamin say mamang na hai and if it seem evil unto you to serve the Lord na koina ishor gi mapu ibungo bu seva tawba se phatte haina na koina khalagdi choose you this day whom ye will serve na sigi numinasina nang kanabu kurum gadage habdana khanjau whether the gods which your father served that were on the other side of the flood ising ichau thok tri mamangda nangi napa napu na koi gi napa napu sina kuramba lai sing ado kuramge asu kuramu hai ko or the gods of the Amorite singi lai sing ado in whose land we dwell na koina ladiba na koina hojik ladiba lam Amorite singilla adugumba na koina saida na koina panduna ladiba Amorite sing adugi ishordo na koi kurunge su kuramu but as for me and for my house we will serve the Lord ai amasung aigi yumdi mapu ibungobu kuram gani hai masina takpadi kaidoba ising isau gi mamangda haidi nawaki ising isau gi mamangda gi hona mising asina kaidoba asigumba laising ase kuram ni haibani isinausa aduni ising isau aduga ising isau gi matung dasu haidaba sing ase akoina kuram ni haibani ising isau gi matamda masilere akoina masidagi khange asmai tawdana kuram baje haure aduga akoina mu yangi Canaanite singna haidi Canaan da laiba Canaanite sing isho thadu daba jasing ase makoina amu kari kurambra haibase akoina amu jangche akoina just na koina just haide ba sigi 10 gi 6 da na koina yengba targa di just 10 gi 6 da akoi pamne ase just 10 gi 6 da and the children of Israel did evil again in the sight of the Lord ado Israel macha singna ishogi miyengda fattaba torome and serve Baalim makoina Baalim adubu khurmi hamni Baalim adi Nimrod and Astarot masiju ko Samara misni samani koina queen of heaven adubu khane and the gods of the Syria ki sourcing and the gods of Zidon ki sourcing and the gods of Moab ki sourcing and the gods of children of Ammon ki masasing is sourcing and the gods of the Philistines is sourcing and forsook the Lord and served not him aduga ishobu thadolami makoina kuramde aduna haiba Israel masasing asiju makoigi yumthangnariba lebaksing makoigi lona duna leriba lebaksing gi mina kurumnaba laicing ado makoigi chanabido makoina kurameba aduna bal haibse keduba Canaanite ta leriba Canaan da leriba makoigi kul lairiba jatsing asina kurumba lai aduni masikarai digi horaki Babylon digi mapum sandoki riga mising aduna Nimrod kurumba gi chanabido masida la habise ekoina mekchina khangi aduga muk ningthau Solomona mangnu pi yam lole mana muk kari toge haba matamda masina mana ningthau ena panba matamda chu masigi chanabi chi amuk pusaleba 1 King 11 gi 5 to 8 ekoi mu yamana se for Solomon went after Ashtoreth the goddess of the Zidonian singi laiden bi Astoreto madugi matungna Solomon salami after the Milcom the abomination of the Ammonite singi tukutsaningai oreba koina Milcom haiba lai masita mane koina ngasai balai bu tsamani maming tungan thombai wani and Solomon did evil in the sight of the Lord ishogim yang the pattabatormi went not fully after the Lord as did David his father maki mapane ishoda chumna sapugumna mak chalam de then did Solomon build an high place for camels aduna Solomona camels kidama awang mapom sema mi hamni lai kurumbam ni ko and the abomination of Moab ki kwai ki tukaza Moab sina kurum lai sa camels ni in the hill that is before Jerusalem gi yak mamang da lai singa duda and for Molech the abomination of the children of Ammon singi lai Molech habdo adugi tukatsaba lai adu sumana kurum me and likewise did he for all his strange wives which burn incense and sacrifice unto their God asmai tawdana mahakin nupi tonbi punama adugi damang mahana pena tawrameba masin hairabde koina bal haireba laising asigi maming aduguni sida loina piribse tongan makhoi jatsing asin thonbagi wani ko kemos harasu chamane Molech harasu chamane Malcolm harasu chamane haribasing ase punama sinausa Milcom harasu punama sing ase karibu khangne heba aduna Nimrod hariban nupa ase masi khurumba koina san bal
हाइबसे मसिबु अखोइना खंगनै हाइबसे अखोइना मतम खुदिंदा मुक कावरोगुमसे अखोइना यंगसे मसिएना नखोइना भाब तानिंगाय गिदमा निंथौ मनासेना मुक करी तोरमी हाइबसे क्वाइदिगे फत्तबा निंथौ हाइतारे इजराइलदा पानखिबा निंथौसिंग आहाबकी मथंगदा क्वाइदिगे फत्तबा अखोइना जुदादा पांबा क्वाइदिगे फत्तबा निंथौ अमने माना सेकंड किंग 21 की 3 का 5 का अखोइ पामिनसे 3 जसम हाय मनासेना को for he built up again the high places mana awang mafam singadi chingumba awang ba khoina hujikina lai lebam pham umang wamang haitare aduguma mafam sing adubuni mokoi aduda lai khurumba ki thabak tawbini high place ana kanai which Hezekiah his father had destroyed mapa Hezekiah mangan khrabato mahana musengalame and he reared the altars of Baal gi atras sing aduman sengalame and made a crop aduna mahana umang chamame lai khurumba umang akhoi maitai gi adana akhoi gi maitai singi khoina lai haraw matam da laibung leiribse asumbaje masibun ekhana crop natraga high place aina khangna ribse as the king half king of Israel gi ningthau ahamna tawbukumna worship all the hosts of heaven aduna sargagi akoina high host of heaven ara khangnai je akoina numit tha akoina graha asina singbasing asibuni planet sing ase asibuni ko mokoina khurumi aje and serve them akoigi matung ilami hai adugo fight yengi he built altar for all the hosts of heaven in 2 courts of the house of the Lord ishogi laisang Solomon sanamba laisang adugi court aduda masigi chu mahana altar salma mi heaven akoina tama toromni masimana pusalamani aikoi amu yengsiko 23 gi 5 11 12 ta amu yengi 23 gi 5 ta 23 gi 5 ta aikoi amu yengna si chinapsing 23 gi 5 ai pazarake paminasi and he put down sina Josiana ko mana sina toromba mayamdo mana kamai thugaibno habdu yengchi and he put down the idolatrous priests ko mana mokhogi khungasagi numit ki bal khurambagi mokhogi priest sing ado purohit sing ado mana pham thado lautholami whom the king of Judah had ordained to burn incense in the high places in the city of Judah dagi city sing sarda leiba high places sing aduda kone dup thariba adugumba priest sing ado mana lauthomi and in the place round about Jerusalem akoibda them also that burn incense unto Baal da ko dup thariba missing ado to the sun yengosida numitta hamni Baal da to the sun ham ko numitta and to the moon thada and to the planets graha singda hai ko machina habdi and to all the hosts of heaven lairiba hosts of mokoina lai ena khanadiba khuding ado maduda masi thabagi thabak ado torame hamni aduna toromne manasena toromani hairiba sing ado loina mutale ejrem sa sing achina kedoba loina khoi Canaanite channel khurumba lai sing ado mokhoigi matau tamaga ejrem sa sing asina mokhoigi matungina satpani ahingba ishogi matungina satabani aikona 11 da mu paase and he took away the horse ko Joshua mu lawan lauthukre the horses that the king of Judah had given to the sun aduga manase ningthona ko sagon sing ado kedo numit ki lai da kathokhraba sagon sing ado mana lokthokirami hamni at the entering in of the house of the Lord ishogi laisang adugi changbam da leibido by the chamber of Nathan Melech aduna Nathan Melech nako the chamberlain which was in the suburb and burned the cherubs of the sun with a fire as minus cherubs of the sun ko nimitta kathokhraba adumba makoigi sagol gi dolaisang ado mahana mai tharame have masina je verse 12 tamu yengchi and the altar there were on the top of the upper chamber of Ahaz which the king of Judah had made and the altars Manasseh had made in 2 courts of the house of the Lord henko Manasseh na ishogi laisangi court henko perenda anida mana semamdo and did the king beat down and break them down thence cast the dust of them into the brook Kidron aduga mokhoi thugaire aduga koina turen Kidron haibtuda loina malang thalame isnawsam masidagi koina khangye matudi aikoina lai koina san khurambagi thabo chakrai degi lakebani morotegi hotini morotegi koina babel la lai akoina Babylon hare magi thole bakto Babylon ne sinhane matudagi ishona mokhoi tongan lon khaido ko mokhoi chakhairaga tariba lamsing adu boy khone Canaanite ta leiba mission khurumna ribse masigi Baal aduga me tha thawam sa planet sing asigumbo
khurumba gi thabak toy makhoi dagi amuk kanana tameba aikoina Israel masasing asina amuk tamae habdo maduni aikoina yengsi aduga akoina Japhania 1 gi 5 ta ko masile masigi maram du jai ko sida hai Japhania na sum nai ko masi makhoi gi matam adu dani ko akoina Joshua gi matam da palamba minor prophet ni adugi matam da ko sum nai and them that worship the host of heaven upon the house of Jungi Dolan Matakta ko aikoina numit tha aduga grahasing kurame habnisina habse and them that worship and that swear by the Lord aduga makoina ishordagi makoina wasakpa and that swear by Malcolm hariba Malcolm hariba numit ki lai hamne pal ham masigi matungna wasakpa ham aduna Israel sasina makoi yungi matakta phawba yengaga koina numit khurumba gi thabuk che ekoi gi maitei singi isnaw sing marakta natraga prithvi da leiba mipum khuding mana ayu gi hawba matamda numit mai olaga khullo naraga ekoi khurumni aduni masini kids tawba haibdeng sai jobna aina ai makhut ai khutto kids tawba haiga haide khutlo laga koina numit khurumba khulongba matamda koina khutta su tinna khutta su edana masibuni kids tawba haibdo masumaina tawduna ko leirammi habse nakoina matam khudingda ikoina kaugum siko matangda ikoi yengsi ngsi ko koina Ezekiel ajira matasna suke mat toba fatta baje ikoina mu yengsi Ezekiel ai ta mu yengsi kari hena tobra habda Israel masasing asina kari ta ui habje ikoina yengsi 14 da hana pajarake makoina kari gi da makapam bra habje ikoina 14 da ikoina yengsi Israel gi napisina aduna mahna ai china koina paba taragadi ikoina ishona akana Ezekiel dako ma uhan bani sum fattaba koina Jerusalem da tawduba misina tawbu fattaba do sum uhan bani da ayam chalarogi masi manamda then he brought me to the door of the gate of the Lord's house ishogi laisang temple adugi magi gate adugi thong aduda ai purame which was toward the north koina north maiki da leiba koina awang maiki da leiba behold yengu dear sad woman nupising aduna maduda phame weeping for Tamas asagi Nimrod ki masana pa Tamas Semaramis ki masana pa Tamas to madugi dam nupisina teng tharami hai ishogi dam teng thabana taba kanagi dam teng thaba Tamas ki dam teng thare hai sida aduga ikoina mu jengsi verse ikoina 16 da ikoina mu yengasi ko 16 17 ya mu fajar ki 15 de paro ko aduga mahana 15 da chuaimni yang masidi yana phattaba hena tukachabana na mu utkini hai verse 16 da he brought me into the inner court of the Lord's house aduna ishogi laisang adugi veranda manungda court manungda ma pusale behold yengu at the door of the temple of the Lord ishogi laisang adugi thongjinda haiko within the porch and altar ga masagi porch ka ani markta ko were above 25 men nupa kun manga with their backs toward the temple of the Lord makoi manang nako ishogi laisang do olaga their faces toward the east makoi mamai na nongpok to onduna they worship the sun toward the east makoi na koina numit koina nongchuk maikeda makoi na numit aduku khurumami hai sida the verse sida 17 he said unto me has thou seen this O son of man nang masi ukraba is it a right thing to the house of Judah that they commit such abomination which they commit here makoina sida tawriba phattaba Judah gi machas na tawribsa nang ukrabra for they have filled the land with violence ai pararoge makoina ekoi gi lam se hincha pik thalale hai adana verse 16 da have kedoba Israel gi masasing ishor gi seba tawriba laisang da seba tawriba ahan kun manga aduna kedoba makoina ishor bu lining to mapu ibu nomo do numit tha thwa mi sagu sembiriba planet singbu sembiriba ishor adu khurmbagi mohta kedoba ni semba saitana puthoba dharma adugban numit Nimrod haina khangnaribado madubu khurumduna lairamni hai masi kwadi tukachabani aroibda ikoina mu yengsiko makoina akoina Jeremiah gi matamda kari gi dam khudong thiba mayam ase laibano habji gi maramda ikoina last ang chalaji Jeremiah 14 gi 17 to 19 da ikoina mu yengsi makoina kamaina Semiramis pukrama queen of heaven bu Astoret queen of heaven Semiramis masibu kamaina khurambra
haibdo hoi Bible da December resmin maming pande pandrabuchu ichnaw sa masi ekhona khangji kamaina khurambuno haibdo ekhona mu yengminersi verse 17 da ipajara ke masida ko verse 16 da haibdi keno ekhona ishorgi Israel da leiba mission 70 year captivity ki matung da ni ko leiba mission haibni ko mokhoina haibni akhona ishorgi mingda ekhoda kari sho haibira guno akhona sungta tar rohe but adubu we will certainly do whatsoever things go forth out of our own mouth akhoi chindagi ngang thokibasi gi matungina akhoi na togane chungchol choidana to burn incense unto the queen of heaven aduna sagagi maharani haibdi mun haibni ko masida akhoi na dup thagane to pour out drink offering unto her mangon ko drink offering akhoi na mahi manai gi obdo madu mangon haitagane haibni as we have done akhoi na tawkhibagumna we and our father our kings akhoi gi pai pusing akhoi gi ningthau sing our princess akhoi ningthong masa sing in the cities of Judah da laidiba Judah gi sar sing da leibi sing and in the street of Jerusalem gi lambi sorok sing da for then we had plenty of victuals and were well and so no evil adumaina akhoi phattaba akhoi na tawdinge tandre akhoi na chanaba marang kaina lairami akhoi da phattaba karisu laite. But since we left off to burn incense to the Queen of Heaven da akhoi dub thaba lep khiba maramna to pour out drink offering unto her mo the drink offering haitagi daba maramna we have wanted all this thing punamase watuna lebni have been consumed by the sword and by the famine akhoi just mindana thangi mayada amasung akhoi na sak chaba phangduna akhoi na lairi bani haisi aduna Israel masasina kedoba makoi ishona haibe indabagi ishona pamdaba thabak sing tawdabagi ishogi wanja thangji ngak tabagi make maichausin haibe indabagi aduna makoina ishona yadaba thabak makai tawbagi makoina 70 year captivity salib naipse makoina thajade punam asake do makoina awaba nangibse namit khuramdabagi akoina maharani khuramdabagi samaramis khuramdabagi akoina astoret queen of heaven madu khuramdabagi damako masigi awaba mangonda cake saraga ko mokhana khuramdabagi masigi awaba khuding mase khoina nanglibani haibni aduna maramdana khushi bananglibani ame masigi same mistake sinawsa Israel masasana tawkiba same mistake adugi aranba do ngasi aikoina prithvi da aikoi christiani koina ishorgi mingni haina saliba ishorgi mishini haina saliba aikoi christian singasina asiguma tradition je aikoina induna leiri sinawsa asiguma sanabi se aikoi church ta tawri aikoina asigumba ishona ya dariba chanabi singa se tawribni masini sinawsa Christmas ki arokum do adubu akoina masigi chanabi lai khunumba numi khurumba se masibuni akoina Christmas December ki kunmanga haiba sida tawribse ado akoina mathangi video da masigi maramda aina phasana kamai tugdana December ki date 25 se makoina kamai tugdana lawribno haiba se aigi mathangi video da aina samjarake sinawsa madudo akoina ngaibiu aikoi Bible ki matung ina chalasi sinawsa hoji aikoi ki pastor sing lairiba protestant ki lusing sing lairiba aya mani sinawsa Bible ki achum takpidre adugi mohta Israel ki masasna lusing basingna numit khundana nongchuk tamai ondana aikoi na numit khurumdana laibido adu aikoi na hoji tawre hoi dare aikoi na numit khurumdabi adu mina semba chanabi ishorgi Bible na haiba nattabado madu aikoi na induna lairiba maduguma chanabi sing ado sinawsa aikoi thadokpa matam oire aikoina Bible haibse aikoina chapsi adoi taradi aikoi ishona aikoi bu marang kaina phangani aduna taduna mina haibigi matungna aikoina chatuna leiba tar Israel masa singda tagi bada sado aikoi ju sungsoi soidana takani tabreba myam khuding ishona bot view na koina aigi sermon se pamba taragri sinawsa nang maru mapang sida mase share to view na koina shogi opauka ningonda salaga sandokpang amdra sumasi asmai toduna sandokpiu aduga aigi subscribe to view aina matamgi matang di matang na hatagi matang na video adum biblical oiba video ja an thagat sarkani na koina aigi sermon sida na koina yadaba na koina pamdaba masi biblical oide haiba kariguma comment la rigasu aingonda thabiro punama aina clarify tawjagani isnawsa punama koina namnasi aikoi ishora pratna tawsi sagada leibi paisna am thagat sare koina ngasigi yai pharaba numit asina aikoina matau khramna Christmas se karai digi kamai tawdana asigumba haurakhi haibdigi parwan aikoina naina khra Bible gi parasing pa khrab kuding masida nangna borpina view aina thuna ngamna moram idana ngang hai roida bangang khiba kya koina
तौखिबा कयारसु ngakpiu aduga tariba chinau khudingdana ki mapa naidaba bor adu pibiu Prabhu Jisu Christ gi mingda khurumjari. Amen.